Minute kun khak nong tabada ichaw thokle. Imphal mayol maktada ladiba DM College maning Thangmaiban Athletic Union Thau Ground gi mayok na badal ladiba Thangmaiban Maisnam laikai gi lerak singgi nakal yet oida ladiba iram nalagi phibam asuki matik mawong madil tadabana. Minute tara kun nong tarakpada ising chawroktuna yum amasung leraki lambi sing toina ising thumduna miyamda chawna khudong zadaba mayok na re imungda ising changle. Ngasidagi numit marini manganigi mamangda minute kun kuntra romdamak nong takiba matamdasu area asida yumgi beranda sing yauna ising thumjilaktuna miyamda chawna khudong chadaba awaba mayokna hankraba matungda ngasi ayuk nong khajiktang tarakiba matamda ising khangsaw chawroktuna lambi chatpasingda sathina khudong chadaba mayokna halle haire mafam asida ladiba iram nalagi phibam asuki matik phatre matam sangna drain sing asi sengdokpidaba lambi gi nagyata nala sing ningthina sembi sabidaba phatta haudi sing pikthanal paikhatuna lambi gi sarukta nala singna hena wangkhalakpa kaya asina maram oiraga nong khajiktang tabada miyamna chanariba leiraki lambi singda ising thumjilakpa yumgi beranda yauna ising thumjilaktuna COVID-19 gi ani suba akan ba saitheng mayok naduna leiriba miyamda anoba laina kaya narakpa yabagi akiba leire Athubada mijeng changbiduna laikai asigi khudong chadabasing asi kokhanbiyu haiba wafam phongdoknarakle keji ama makhai gi sammatum ama chahi manga gi Chandigarh nupi macha amagi sakhaudagi lokthokre kilogram ama makhai gi arumbo oigadauba sammatum ama masagi chahi manga khak ngai diba nupi macha amagi mabuktagi mai pakna lokthokre madugi nupi macha duna mabuk nare haina wakalakpadagi lokthokibane Magi imungi mising na hairakpada angang asina haukiba chahi ani makhai asida sam sakrabani hairi makhoi na mabu chadanaba mangonda theme chadanaba hai adubu masagi masam kakthatsaraga chai atopa migi sam phauba chaba horaki haina mahaki imung manunggi mising na tamlakpani haina doctor amana phongdoklakle Canada ge Lyttonda temperature 49.6 degree Celsius yauduna umang chakre Canada ge nongsup thangbada leiba Lyttonda numit humni thangna sabagi chang wangkhalakpana umang amasu chakre haina government official na nobo order thoktuna province asidagi lanmai chakpadagi kananaba khanakre Central British Columbia ge Lytton gi akoibada miyoi lisingama henbana yamna khongjel yangna saglakriba lanmaidagi kanjanaba Safagadaba mafam singda hongdokre lanmai chaglakpagi maram khangdoknaba BC Premier John Horgan na thijin humjin khre haina paumi singda hongdokre chahi hompu suraba matai manau lanmai chakpana maram oiraga laikhidre haina makhoigi machanupana post media da phongdoklakle Lytton da leiba ayamba yumsing amasung mahausagi lairiba mawong sing tumna chakre hairi Tauna dugi 90% di amang ata thokre haina Mission March ki Fraser Canyon gi Parliament member Bradvis na phongdokre BC Hydro Station amasung highway lanmai na chakibana khara khaktamag sijinaba yari Manipur da haukiba pungkun mari asida miyoi lising mariga chanipan taraga taret COVID-19 test obada miyoi chatruka yangkhai taruk nauna COVID-19 positive oire miyoi taraga humdoina laikhidei Miyoi chatruka ahumna discharge tauke hauji active case ta miyoi lising mangaga chamapan humbudra laire amaromda health department ki cherol sugi matunginna delta variant ki case hompuga mapan amasu manipur da thengnare panba yabade variant ase mamangda case taraga nipan thengnakibane ngasi su manipur gi mafam kayada lainga ki makhada vaccination program pangthoknakhe July amadi August tha fishing holiday lauthokpiyu AIMS July amadi August tha ase ngagi macha pokpa matam breeding season oiba maramna matam asida nga phaba lepnaba fishing holiday lauthokpiyu haina apunba imagi macha sing AIMS na Minister Rajendra memorandum pisin khre hairi ngasi pisin khiba memorandum adugi matangda palladuna AIMS ki cherola man hai ngami singgi yaiphanabagi damag Khallaga fishing holiday ase lauthokpiyu Manipur da lariba nga sing ase kananabagi damak chahi khudingi nga ge breeding season oiriba July amadi August tha ani ase nga phaba lepinaba warep lawbihu loinana matam asida nga singda akaiba pibidanaba tha ani asida nga phabidanaba lauthokpiyu
masina nga makhal kaya su kanba ngamgadoribane maram aduna nga gi breeding season asibu fishing holiday oina laukhoklabade aikhoi gi lamda phangjaba nga singsu yokhatuna thamba ngamlagane loinana makhoina macha sandokpada athingba pibidrabanina nga masing hena puthoktuna manipurna mapan lamdage nga pusilakliba sisu masing hanthanba ngamlagane masina ngami singda sel thumgi phibamsu phagarhanba ngamlagani hainasu cherol asina phongdorokle class boycott ki khongjang numit nini su khre fegota ge taruklak su ba khongjang oina online class lab khiba du ngasiga tharaga numit nini su khre haina fegokta ge cherol amana haire BJP ge MP amade MLA singi apunba mifam pangthokre BJP hanadagi saruk ani hena mapangal kallagani chief minister BJP gi MP sing amade MLA singi oiba apunba mifam ama ngasi nungthel chingmairong dalaiba hotel classic grande da pangthokre mifam asigi mangoina na CMN birena paumi sing da hai BL Santos ki khongset asi yamna maru oiba khongset amane mahaki khongset asina maram oiraga party manung de hena mapangal kalhannaba machak phangnabagi khudong chaba pire loinana party asi hena mapangal kallagani haibagi achet pathajaba thamle party amadi lainga ki marakta mateng pangnaduna punna chatminare masidagi hena mapangal kangkhat hannaba honari BL Santos ki khongset asina party asi hanadagi saruk ani hena mapangal kalhallagani haina thajai BJP Manipur Pradesh ki president nupina oirakpagi matangda hangba wahang amagi paukhumda CM na hai nupi singbu awangba thakta thangatpagi khudam adu central leader singna ulakpani haina lawe masigidamak Narendra Modi Amit Shah amadi BJP ki president JP Nath bu thaгаtle tungda paumi yahundana mifam pangthokhe mifam aduda hauji Manipur da lariba BJP ge National General Secretary Organization BL Santos Manipur ge Chief Minister N Biren BJP ge National Spokesperson su oiriba Manipur ge in charge Sambit Patra BJP Manipur Pradesh ke President Adhikari Mayum Sarda amade party asigi North East Zonal General Secretary Ajay Jamwal na dais da phamke mifam aduda Rajya Sabha ge MP su oiriba Manipur ge ningthau Sanajawba Laisembasu saruk yakhe ngasigi mifam aduda party asigi MLA sing punna saruk yakhe mifam aduda kari khanakhibage haiba chapchana pause asina phangba ngamdrabasu lakadoriba mikhalda BJP party na chauna mai paknaba amade party asi hena mapangal kalhannaba poram kaya yalaba yai haire amaromda numit humni gi khongchatta Manipur da lariba BJP gi National General Secretary Organization BL Santos ngasi ayuk angan bada Palace Compound da laiba Govindaji Temple da chatuna thongni khe masigi tungda laikhidraba BJP Manipur Pradesh ke hanagi president Professor S Tikendra gi yum da chatuna laikhidrabagi saktam da ikai khumnaba utkhe nakal amaromda thajaba yaba paw amagi matungina BL Santos na ngasi tongan ba pungpham da BJP gi minister sing speaker MLA amadi BJP ga laingak paiminariba NPP amadi NPF ki MLA singsu unakhi haide laumi gi imung koti tara henbagi account da lupa koti lakh amaga lising kunthra ga manga deposit tawkhre PM Pradhan Mantri Narendra Modi na Digital India na hogdokhiba sahi taruk mapung pharakpagi thoramda video conference ki khuthangda Digital India ge beneficiary singa unakre thoram aduda wangang laduna Pradhan Mantri na hai Bharat na nauna puthokpa amasung anoba singa si puthokpagi yamna thuna susinabagi hainabi laiba si pamnarakle Digital India asi Bharat ki oina pambai amane Digital India asi Bharat Nirbhar Bharat ki khulai amane hairiba Digital India asina One Nation One Ration Card ki khongthang sing mapung phal le mahakna Supreme Court ta khongthang sing asi mari leinaba Raija pumbada hogdoknaba khangal le chawkhatlaba laibak singna makhoi gi nagarik singda lockdown na maram oiduna sel gi tengbang piba ngamdaba matamda Bharat na miyam gi account da hakthengna lupa koti lising kaya ama thakhe digital transaction na laumi gi punsida amukta thokhidriba mawongda ahongbo purakre PM Kisan Samon Nidhi gi makhada laumi gi imung koti tara henbagi bank account ta hakthengna na lupa koti lakh amaga lising kunthra ga manga hapkhe Digital India na One Nation One MSP gi manglan su mangphau na re PM na hai Digital India gi infrastructure gi damak yamna pak sauna amasung athubada maru oiba piduna honare Common Service Center lakh aniga lising yankhai gi makhada
manung hanjinba mafamda internet yaholle Bharat Net Scheme gi makhada khungang singda broadband internet yahonaba mission amagi makhada thabak paikhatle PM Wani gi makhada khungang da leiba naharol singda high speed internet hena phaba mathok sing pina ba paikhatle laibak sin bathungnam hairoi singna leiba ngamba tablet sing amasung digital device sing piri pandamasi phangnaba company singda subsidy kaya ama piri haukiba chahi taruk taret asida digital india gi oina scheme kaya gi makhada lupa koti lakh taraga taret lom beneficiary singi bank account ta sanghan khi PM na hai digital india haiba se mipum khuding gi khudong chaba mane mipum khudinga kana balawpham ne mayam gi saruk yapham ne digital india haiba se mayak sengba non discriminatory system amasung corruption bu thugai ba mane aroi bada tabiri ba pumnamak pu thagat chare